Kanglai News ki nungthilgi pau yengbiripa pumnamakpu Romai langbamna ikonona kurumjari. Snupurgi thongjarok thong sangadringaida retning wall chingkintharakpana achat awong chingi baitarani turel oirakadoribra. Manipur Tampaki district singi manungda khwaidagi zawbani suba district ama oibada natana district asi fauraga Churachandpur district chanarakpagi mathakta highway amagi manglan pauba manglaktuna sengat sagatpa horakliba district asigi tidim lambi paringda thongjarok turelgi mathakta saba loisilakliba thongjarok thong haunabi matung ina sangabagi thawrang pangthoktrengagi mangoinana thong asigi nageta leiriba tidim lambi paring ningkhai kidanaba pirai ngagliba retning wall ching lekrak chalaktuna kinthaki ba horakpadagi thong asibu lanthok lasin tawriba achat awong chingi baitarani turel oirakpa yaurakadra haibagi mipaiba thong asi akoibada leiriba khulchingi miyam yauna thong asibu sirinariba singna mipaiba poknare tidim lambi paringda Bisnupur district landuna chathok chachin tawrakliba miyamdagi wafam asi kangthongnaba horakpadagi pauche asina thong asigi fibam hakthengnana chatuna yengchilubada thongkhonggi sarukta thongatliba lambi singagliba retaining wall chingi fibam akibagi masak panglamki. COMET school gi ojagi mayumda bom thamlamle ngasi ayu pung 12:93 rom tarakpada Chingamaka pura makongda leiba COMET school gi oja irom umakanta gi yumda sakangdaba singna hand grenade ama thamlamle hairi bom adu lalholub amagi letter handa akanba wahai ching iraduna thamlambani thawdo asigi pau dabdagi police laktuna bom adu lokhatkre hairi adum oinamak thawdo asigi mayokda Chingamaka pura makonggi community hall da Chingamaka apunba nupi lamjing lupna sinduna wakat khongdang changchinduna akanba mawongda yaningdaba phongdokre. Politics tawbada YANA2BA Chtlambna aikhoi hauji ngak yauna puthakibani CM mamangda lengak pairamba singna matamatanggi politics tawnaba honabada YANA2BA sum Chtlambna aikhoi hauji ngak yauna puthakibani adubu awaba kaya mayoknarabasu haugatpa ngamnaba lengak asina kana honari haina Chief Minister Nongtoma Birena phongdokre. Directorate of Environment and Climate Change Government of Manipur na Protecting Wetland for War Common Future haiba hiramda Kanchipurda lesang hidenda pangthokiba state level world wetland day 2025 gi thauramda athoiba mitung len gi warol piduna phongdokibani mahana makhata na hai lesang hidenda Manipur gi puwariga lainarakiba mari adu ngasigi mirolna kaukibagum tawnarakli lesang hiden asigi nagyeta dukan kya hangjinduna mochilakpa kaya sing asi tingnanaba amadi miyamda wakal tananaba mafam asida thawram asi pangthokibani mafam asi kananaba lengana lupa crore 12 ga sumna mathoi thadaduna sengatpa haure miyamna sel tanabagi dukan hangbada lengana ayatpa amata piba leite adubu permanent oina sajinbadi yaroi mobile oina dukan hangbiu mafam asi boluna nana thamnaba honabada miyamna mateng pangbiu. Engtappa Leirabda Chaokhtpagi Thabk Pykhatpa Ngamgani Jogishan Manipurda leiriba miyamna hauji khwaidagi maru oina pamliba si lamdam asida Engtappa hanjilakba duni Engtappa lamdam ama oirabada lamdam asida Chaokhtpagi Thabk Pykhatpa Ngamgani haina Thangmaiban Kendragi MLA KS Jogishan phongdokre wafam asing achi hizam dewan lakaida leiba Thangmaiban Youth Center gi kuntraumda soba mapok kumon tharamda saruk yaraduna MLA Jogishan phongdokibani mahana makhata na haigibada lamdam amabu mapung phana chaukhatpa purakpa haibasi lamdam adu Engtappa Leirabda da oithokani haujiki matamda Manipurda Engtappa purakpadagi hena maru oiba ama leite lamdam asida Engtappa hanjilhanaba honabada lekai da leiriba club chingi maikaidagi suggestion leirabachu takpiyu corona amadi Manipur irang asina chaitheng kaya pirabasu kendra asina leptana chaukhat thawrangi thabak kaya paikhatli amadi kendra asina leiriba lambi khudingmak chada audradi concrete road thoklagani haina sumhangna phongdoki. Ketrigao SCG MLA Sheikh Nurul Hassan phongdorakpada lengakpa haitabana lengakpadagi Manipur asi maning hanbani haibada haimanba thokloi waroi chin leiba ngamdaba sachan adu sachan kaudabra haina khali Pama Bisnupur Ward number 6 kuman gi yum amada thari yalaga leiramle yumbu dunadi misak asi kanano khangdena hairi nupa masagi leifam asengba na chaudagi hairi